MLA LM Khaote Churchanpurda Airport Sabina Bahaijakiba Civil Aviation Minister na Ayaba Pirakidre, Union Minister of Civil Aviation Ram Mohan Naidu, Kinjarapu na Churchanpur District Lamkada Greenfield Airport ama Sabina ba Churchanpur ACG MLA LM Khaote na thakiba chithi amagi paukhum piraduna Hauzik fawba Manipur State asida chalariba Airport Authority of India na hariba Ministry adusida Churchanpur District ki Lamkada Greenfield Airport sabagi proposal sing laktaba maram na Ministry asina nauna airport sabagi khanaba leite haina paukhum piraki mamang thagi kungama Union Minister of Civil Aviation Ram Mohan Naidu na pirakpa reply aduda Greenfield Airport Policy 2008 ki matung ina karigumba state amagi mafam chaba amada state government natraga airport developer oiriba Airport Authority of India natraga state government na tangai fadana anauba airport ama semgat ke hairabadi ningthina survey tawduna official oiba proposal amaga loinana ministry asida propose torokpa mathau tai maram asina hauzik fawbagi oina Manipur state government state asida leriba airport developer AAI na ministry asida nauna Churchanpur gi lamkada airport linkhatnabagi proposal laktaba maram na MLA Khaote gi proposal ase yaba ngamkhiroi haina paukhum pirakhibani hairi Manipur da mahusagi fibam da hanjilaknaba santi purake hairabadi Nakal Animakta Painariba Khulai Singh surrender tawbatai haina governor na fongdorakle Joy Kumar Manipur da mahusagi oiba tangdu leitaba fibam da hanjilhange hairabadi lamdam asigi chingam sungtam animakta Painariba Khulai Singh surrender tawba mathau tai haina Manipuri governor Joy Kumar Bala na fongdorakle haina Manipur yunki gumnam Joy Kumar na fongdokre wafam asing asi naurem thongda leiba NPP state unit ke office da Pangthokpa paugi mifam amada wai Joy Kumar na paumising da fongdokhibani magna hai governor na fongdorakhiba wafam asing arang NPP Manipur state unit ke thau puba singa Manipur ki governor ga unaduna hojik Manipur da oiriba fibam asi athuba matamda santi hanjilaknaba tongan ba hiram kaya da wari sanaba matamda governor na fongdorakhibani governor na fongdorakpagi matung inadi Manipur ki chingama sungtam animakta aina yadaba mawongda pairiba khulai sing asi athuba matamda surrender tawrabadi Amnesty piduna makhoi bungak pigani adubu madu tawdrabadi Manipur da santi purakna bagidamakta logi oiba thabak chapchana laukatkani Manipur da tangdu leitaba purake haiba tarabadi karigumma khara sem sabatai sem saba sida Nakal Animakta aina yadaba Khulai Singh painariba si surrender tawgadabani madu natrabadi logi oiba thabak chapchana laukatkani haina su governor na fongdoki hairi Wari sanabadu da NPP gi maikaidagi governor gi mafam da thamkiba wafam singni haina paumising da wai Joy Kumar na fongdokhibadi Manipur da tholeba irang sina maram oiduna relief camp ta changda fam lauduna leiriba mioi sing athuba matamda masa gi mayumda hanjil handuna leihanbiu Manipur gi lifeline oiriba national highway anida apanba leitana chathok chasin yahanbinaba lawfam thokba thabak sing laukhatpiu Imphal manung amadi akoibagi lambi thongi phibam ningsingna Semgat sagat piu loinana Manipur da railway gi thabak sing khumang chausina paikhat piu haina governor da fongdokhibaga loinana Manipur gi sel thungi phibam phagat pada mateng pangnaba Manipur excise policy da miyeng changbiu haiba wafam singsu governor gi mafam da fongdolam ki hairi governor gi mafam da fongdoklam liba wafam sing asi governor gi wakhalon da hana mami chauna tarambagum pangthokpe yaba thabak sing pangthokna ba honagani haiba gi thajaba su thamlaki haina su paumi sing da fongdokhi anauba government semagi matang da legislature sing punna phamina duna khanaragani khemchan Hanagi Minister Yumnam Khenchan na haikre anauba government ama karamna semgani haibagi matang da khananaba Legislature singpun na phamina duna khanaragani ngasi nungtil pung 2 rom tabada hanagi Minister Yumnam Khemchan MLA Case Ibomcha MLA Karam Sam amadi MLA Dr. Y Radishyam na nitai patu thekta laiba thamban sanglen da chatuna BJP Manipur Pradesh ki President A Sardaga unaduna wari sanaki President ga unaruraba matung tholakpada paumisina hangba wahangi paukhum piraduna hanagi Minister Yumnam Khemchan na haikibada hanadi legislature gi leader ga punna phamina duna khananainarambani adubu legislature gi leader na resign tawkhibana hojikti Aikhoi gi leader asi party gi president na oire maram aduna hojik oiriba phibam asigi matangda MLA sing punna kauraga phamina duna khananaba haibani athuba matamda MLA sing phamina duna khanabagi matam leplagani mahana makhata na hai BJP gi MLA sing jelmana da balaite amata oina leiri tongan ba kem tawbagi wafam leite hariba sing asi pauche khakta da tai aseng badi nate regional party ama semba haibasi oithokpa yaba nate masiguma wafam khanba su leite adobu kanagumana adugumba wafam khalamba yauragadi mangda mangra tanba oina thokani CM na resign tawkraba matung leader khanbada matam lauribagi matangda hangbada mahangna matam yamna lawbadi natri center na matam ngainaba hairakpasu leite BJP gi MLA sing punna phamina duna anauba government ama karamna semgani haibagi punna
ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯦꯟꯇꯔꯅ ꯍꯥꯏꯔꯁꯅꯨ, ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯔꯒ ꯈꯪꯒꯅꯤ ꯍꯥꯏꯈꯤ꯫